ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯚꯥꯕꯣꯛ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯀꯧꯕꯅꯤ ꯌꯦꯡꯂꯒ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤ ꯔꯤꯖꯥꯏꯟ ꯇꯧꯔꯕꯁꯨ ꯂꯩꯉꯥꯛ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯀꯅꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯈꯟꯅꯈꯤꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯀ ꯆꯠꯃꯤꯟꯅꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤ amadi JAC against the brutal killing of Takhelamba Manoranjana ngarangdagi hoduna Manipur pumbada kaukiba pung 9 gi general strike ngasisu makhatan chathari